Image PAODAM yang tarbirib sangbo yimnam Anuradha Devinay kono krum sari. Hauzik maroi PAODA Counter insurgency thengna about 9 protected vehicle taret ngasi Chief Minister and Birena launch tau kray. Manipur gi KVK State Agriculture amadi Allied Department singi oiba interface meeting bang thokray. Doctor amadi nursing da ake akhang pibabu yaning da phongdutuna wakan mi pam phangkray. Loinana Prime Minister Narendra Modi na India ke ahanba underwater metro ngase handokray. House of Pops and Pisari Counter insurgency Tenganaba amasung law and order ning tina ngangnaba honabada Jauna Matengo Oinaba Manipur Police ki Laikiba Mind Protected Vehicle MPV Taret ngase Manipur ge Chief Minister Nongthoma Birena launched out kray. Manipur Police Department na Sinduna Anba Manipur Rifles ground pangthoki ba tharampa aduda Manipur gi DCP Rajab Singh yauna police ki makong thongba operation sing so saruya ke tharangi manung channa Anba tangka ke oina MPV tara lainanabge order tawkibani matungina hana yawraktuna lairaba MPV taret adu okay makatana lemoriba MPV ahompa adusu atuba matamda Imphal yawraklakani amadi MPV sing asena Manipur Police Force ke mapangan hena kangkhalanduna thabak tharam sing mai pangna pangtopangam lagani hairi. The tires also, even if they are hit by a bullet, they can go for about 100 kilometers. So that also. So I am very thankful to the Chief Minister that he has given lot of motivation to this, and we from the police we are assuring him that we will all be using these for dominating the areas and keeping the people of Manipur safe and secure. So thank you very much. Matam khara tumina leiraba tungda ngarang numidang ko ke khulai pai basangna kautur khol amade kautur sing laikai tamna nongmai kapsalak tona attack sa thakrai. Security force nge maike dege so handuna nongmai round khara kap khrai laibak phabadege aso apandi yaukide haire. Thodo asage matangda paumi singna phangba pauge matungina thodok thopam dege ngarang numidang pung nipan khara helakpa matamda Manipur Police Commando ki MPV gari yauna BP gari 20 lomb koktruk amade kadang band paringda patrolling laki State Force ki gari singka aduna koktruk singkhong pawba changsin lamlaga kadang ban lomda hek chakhirbaga numidange pung nipan makhairom tarakpa aduaida koktruk maning chingthak lomdage kuke khulai paibasingna nomai ronda khara koktruk sing laikai tamna kapslake Maduda Kulangapa Village Defense Volunteer Singh MR Amadi IRB Singh Naso Handuna Nomai round Karakapki Nomai Kamnaba Adu Ngahaka Kamna Ramlaga Nakala Nimaglem Naki Tungda Numidange Pung Tara Taramdai Matamda Amu Koki Singna Kautruk Singh Maning Dage Nomai Amadi Paracel Kaptaratuna Etek Jathaba Horake Nomai Kapslapage Pau Hek Tabaga Imphal West CTO ge BP Timsing Mapama Aduda Sangsinduna Nomai Kamna ke haire. Nomai Kamna ba Adu Charana Numidange Pung Taramatoi Kara Helakpa Aduai Pauba Kamna ke Aso Apan Tokibage Paule Kide haire. Morida Pusinki Gadaba Ripple Toraba gas cylinder Chahungan Nipunitoy Kaksang Lamkai the Kulngaliba Kalsangi Brazasing Amadi Langsai Tauna Manipugi volunteers in a Paka Cray. Haribathodoga saying Ngaranka Ayupung Mapan Makairam Tapa the Tokibane gas cylinder sing Ado truck Amada Dema Poda Leba Indian to Oil Company Diki Ripple Toraga Morida Leba How gave gas service Hariba Gas Agency Amada Supply Tonaba Purapane How gave gas service as say Ngainay nang allies Boishi Hauke Kauba Kuki Mui Amana Mapu Oiraka Salaiba Gas Agency ni Tatara Suraklaba Kuki Singna Haurakliba Lan Asida Morida Kunda Leta Tuna Leramba Maite Micham Praza Sing Asipauba Mayamda Hanzinduna
changba ngamdana Manipur gi mafam kya da saidangduna leibata natana Manipur gi state force singda leptana bomb nongmai kapsinba maduda state force gi miu kya thawai thaki bagaloinana sopan nangkhrei asigumba phibam asida langsai thaunana chawrangna thodang loduna kaksingi Miamga loinana kaksing lamkhaida khul ngakpaga loinana mori amade tengno panda kundariba kukising makuta chana thangnaba amade essential item phangandanaba haibagi pandamda phireba ama loduna lakle pireba sige makada gas cylinder purakpa truck asisu kukisingi oirambadage phajinduna thamkibani phajilulaba truck adu munna khanaraba tungda gas purakiba maphamduda halanki haina gas Fabada Yaukiba Miam Galunana, what a blockade. Hyderabad truck adu ima event, Brazaki Mamanda Narang Numidang Wainam Puntarika Minute, Tara Mangarom, Tabada Halan Cray. Madungda Kaksang Lamkai, Fauraka Lakpa, Gari Singna, Cookie Singi, Port, Purakpa Yaroi, Haba Wapamsi, Langsai Taunagi, Mike de Pundoropa Galunana, Langsai Tauna, Amade, Kaksangi Miam na. Ka Maikaida Kundariba Kuki Singi Matakta Chatariba Chinjake Amadi Darkaroiba Polam Singi Lana Asida Miamna so support of you Haina Langsai Tauna Manipurgi Kanbenana Apple Taurakle Department of Agriculture Government of Manipur Sinduna Manipurda Ladipa KBK Singa State Agriculture Amade Allied Department Singagi Oiba Interface Meeting Ama Ngasi Sanjang Tungda Labor Directorate of Agriculture Complex Ke Farmers Training Hall the Pantokre Tharamaduda Laisram Gitchandra Joint Secretary Agriculture T Panmai Additional Director Agriculture K Devadatit Sharma Director Horticulture and Soil Conservation Ait Balkrishna Singh, Director Fishery Amati NC Ibotombi Singh, Director Veterinary and Animal Husbandry na Mathang Sina Atoiba Mitunglen Tharamapu Amadi Akanaba Mitunglen Oina Saruyaki. Taranga Marilenana Agriculture Ge Joint Secretary Laisangri Chandana Hai Lomi Amana Mahana Potok Leba Potok Adudaki Chatok Lebangam Drabadi Masana Adamak Potok Lepkigani Maramasina Lomi Singda Hena Satok Lehenduna Lamda Masigi Economy Bu Chakwadahan Bada Chapsaba Technology Amadi Mechanism Sing Pangnaba Matota Environment ke Ohumba Amadi Kenaba Lebana Mapama Amaga ge Lebak Lehau is in Nungsit ke Kenaba Leba Maramna Masigi Matung Ena Potok Marankaina Satok Lehena Bahona Bada Jangba Technology so Kenagani Maramasina Lomi Singna Seasonaga Technology Amadi Masigi Matangda Tisan Leba Scientist Singage Marakta Ladiba Oba Asi Ngasige meeting Asina Karamakadi Mankan Pangam Lagani Pondoki. 우리 선생님과 거기 양은 저거 공사하면 드시는 거 그런 거 상대전쟁이 되는지 어느 에비게기 같은 생산에서 대만이 어느 것도 이제 데모티 어세스먼트 이제 데모스트레이션 폴시 애플리케이션에 capacity 를 트레이닝 기분에 렌디비스 하나 디벨롭 자기 에센션 바스는 양 주비로니 한번 좀 내주면 하게 그런 거 그래요 업데이트 모델 업데이트와 스킬도 on modern irrigation technology में हम स्किल सीखते तो जिनसे नहीं सीधे नतना कोई सीखते हो अगर जैसे हाई Pangtholiba Interface Meeting Asagi Matangda Agriculture Department ke Deputy Director Akoijam Chitaranjana Nungi Wapam Pangwisangda Pongdoloduna Agriculture and Allied Sectors and Technology ke Gap Ama Lairapagi Mawong Amada Lairapa Asi Menkanaba District Mapanda Ladiba KBK ge Scientist Singna Taurakpa Research Tage Panglakpa District Singda Ladiba Technology Gap Singasi Agriculture and Allied Sector da Pikatuna Amok Lomi Singda Yohonduna Hena Chatok Lehena Bapanda Mamane Climate change na maramorega agriculture activities sing asigi chathoka handarapatagi simpamba ase thadopagi mami amalakpa ase kohannaba honglaklipa climate asigi matung ina chanaba technology na mahote senjinduna longmisingda simpamba sida hena pungning changhanduna hena chathok lehna papandamba amasu yauraga taramase pangthopane phundoke
ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯒꯦꯞ ꯃꯌꯥꯝꯗꯣ ꯉꯁꯤ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯒ 2024-25ꯗ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯇꯧꯔꯤꯕ ꯔꯤꯁꯔꯁ ꯋꯥꯔꯛꯇꯨꯗꯩꯗ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯃꯌꯥꯝꯗꯣ ꯉꯁꯤ ꯂꯣꯏꯅꯃꯛ ꯈꯥꯏꯍꯧꯔꯒ ꯏꯟꯀꯣꯔꯄꯣꯔꯦꯠ ꯇꯧꯍꯧꯔꯒ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ 24-25ꯁꯤꯗ ꯄꯥꯏꯈꯠꯄꯤꯔꯒ 26-27 ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏꯗ ꯇꯦꯛꯅꯣꯂꯣꯖꯤ ꯄꯤꯕꯤꯔꯛꯑꯒ ꯑꯩꯈꯣꯏꯅ ꯐꯥꯔꯃꯔꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯗꯨꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯌꯥꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯖꯕꯒꯤ ꯁꯤꯟꯖꯕ ꯑꯗꯨꯒꯨꯝꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯅꯤ Ngasigi Taramatuda Impal West, Impal East, Bisnupur, Taubal, Chanden, Churasampur, Senapati, Tamenglong, Amadi Urkungi, KVK Singna, PowerPoint presentation, Utkibagalunana, interaction session, Amasupang Toki. Ngasi New Delhi began to Wabangi, Plenary Hall the Pangkapathuramba Mada, India ke President Srimati Draupadi Murmuna, English Ngani Kunitoi. Glumdoigi Sangin Natak Fellowship Amasung Sangin Natak Academy Award Singin Tokre Sangin Natak Fellowship da Mioi Taruka Ambadi Sangin Natak Award Mioi Marupudani Toipuna Mioi Marupudani Panda Award Singa Sekosana Ke Sangin Natak Award Pankiba Mioi Shingaduki Manungda Manipuriki Mioi Manga Yauri Mind Theatre da Dr. Y Sadananda Thang Tada Singtam Ranjit Kuman Nat Pungda Sapamba Kulabi Singh Manipur dance star S Noyan Sana Devi Amadi Lata Sana Devi Yauri. District Veterinary Office Impal East ke Miang Makhada Hangang Veterinary Hospital Amadi North Impal Development Sporting Union Nitsu Anina Senduna Ngasi Luang Sangbam Makha Lekaida Kaina Nitsu ge Grounda anti-rabies vaccination Gitarama Pangtokre Ngasi Pangtokiba anti-rabies vaccination program ba Asiki Matangda Nitsu ke President Dr. and Birendra Jina Hai Housing Sagalapage Matam Yoksalapagalina, Huishing the Rebis, Laina, Janglutuna, Huishing Rebis, Laina, Narakna, Ngawatagi, Mioiba, Equida, Chipana Singba, Kudong Tibagi, Laina Achi, Sanglapayabagi, Akiba Labana, Tangai Padana, Huishinka Asida, anti Rebiski, Hidaka Asi, Kaptopa Matau Tari Kanbadegi, Veterinary Department, Tanaduna Pangtopane. Huibunung Sina, Loibiri Basingnasu, Madam Sana. Anti-rabies ke hidak singka ase kapthokuna kudong thiba nangkata badege kalongna ba hona minase phondoke Kaksing Block Congress Committee link ke bagi humbudra pansuba mapung numit thauram ngase Kaksing Kaithenda laiba committee ase ke office ta pangthokre ngase Kaksing Kaithenda laiba Block Congress Committee Kaksing ge office ta pangthokpa thorambadada CH Rahman Chesaba President District Congress Committee Kaksing and also Block Congress Committee KSH Kennedy PCC Member Amadi Secretary MPCC Amina Khumbi Hana Kaksing Municipal Council Chairperson to Oirambi Housing Caretaker Councillor M Uma Caretaker Councillor Amasung M Memcha Caretaker Councillor Nerchingba Sangnaraba Kyasu Sarugyake Tarongi Manung Chana Block Congress Committee Kaksingi Laikhidraba members in Mapamda highlight Katuna, Ekai Kamnabo Utpa Amade, Manipura Toleba Kangluki Iranga Seda Laikhidraba Singi Mapamda, Minute and 8 minute Liptana Wapa Pongdopa Amade, Ekai Kamnaba Utpana, Mapungoy Bataram Oike. Taramatuka Marilenana, KSIS Kennedy, General Secretary, MPCC na Pongdorokpada, Kaksanda Congress na, Miangi. Taugal Torapa Tahi Humbudra Nipan Surapagi Taramasi Manipura Tokliba Tangdu Leda Pivampa Asina Achamba Tarampo Oina Pangtuk Sabane Congress Party na Manipur Apumbagi Saktampa Amasung Ngamkai Nganglana Bagitamuta Lekigadi Manipura Toliba Irang Asi Atupada Loishin Kiduna Tangdu Leitana Masung Mau Sagam Nungsi Sanana Laminaba Lamdampa Amapurapa Oresano Hanisupundaki Singiduna mau sagi kunsida mu hana santi laina koi kamu mayam si pun lemina na bagi kunjabaga mari laina asik thom se koi nam jam na pangthok jabni ona koi oisu Congress Party na Manipuri nam koi damata Manipuri territorial and emotional integrity se mu hana lagna bakona bada ngam bathuda
ꯑꯩꯈꯣꯏ ꯂꯧꯖꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯊꯝꯖꯕ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯌꯥꯝ ꯆꯝꯅ ꯄꯥꯡꯊꯣꯛꯆꯕꯅꯤ ꯂꯥꯛꯄꯤꯔꯤꯕ ꯄꯨꯝꯅꯃꯛꯇꯁꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯕꯅꯤ. ꯄꯦꯁꯦꯟꯁꯤꯡꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤꯕ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁꯁꯤꯡꯗ ꯄꯦꯁꯦꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯄ ꯍꯥꯏꯕꯁꯤ ꯍꯤꯔꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯇꯧꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯖꯦꯅꯤꯝꯁ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯤꯡꯊꯧꯖꯝ ꯗꯤꯅꯦꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ. ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯖꯦꯅꯤꯝꯁꯀꯤ MS ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯆꯠꯊꯈꯤꯕ ꯋꯥꯀꯟ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ. ꯗꯤꯅꯦꯁꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯗ ꯖꯦꯅꯤꯝꯁꯀꯤ ꯁ꯭ꯇꯥꯐ ꯈꯨꯗꯤꯡꯃꯛꯅ ꯑꯉꯝꯕ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯗꯨꯅ ꯂꯥꯛꯏ. ꯃꯁꯤꯗ ꯅꯠꯇꯅ ꯄꯦꯁꯦꯟꯠꯁꯤꯡꯕꯨ ꯀꯗꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕ ꯗꯣꯛꯇꯔ ꯅꯔꯁꯁꯤꯡꯗ ꯄꯦꯁꯦꯟꯠꯒꯤ ꯀꯥꯡꯕꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯄ ꯑꯁꯤꯃꯛ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ. ꯗꯣꯛꯇꯔ ꯅꯔꯁ ꯑꯃꯠꯇꯅ ꯄꯦꯁꯦꯟꯠ ꯑꯃꯠꯇꯕꯨ ꯅꯠꯇ꯭ꯔꯒ ꯃꯤꯑꯣꯏ ꯑꯃꯕꯨ ꯃꯥꯡꯍꯟꯒꯦ ꯑꯃꯗꯤ ꯐꯠꯇꯕ ꯊꯣꯛꯍꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ. ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯀꯟꯒꯦ ꯍꯥꯏꯗꯨꯅ ꯆꯪꯖꯔꯛꯂꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯗꯣꯛꯇꯔ ꯑꯩꯈꯣꯏꯕꯨ ꯑꯔꯥꯟꯕꯇ ꯇꯥꯅꯕ ꯃꯑꯣꯡꯗ ꯁꯤꯟꯕ ꯑꯃꯗꯤ ꯗꯣꯛꯇꯔ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯕꯨ ꯊꯥꯖꯕ ꯋꯥꯠꯂꯛꯄꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯑꯃ ꯊꯣꯛꯆꯤꯜꯂꯛꯄ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯁꯦꯕꯥ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯒꯦ ꯍꯥꯏꯅ ꯆꯪꯂꯛꯂꯤꯕ ꯑꯩꯈꯣꯏꯗꯗꯤ ꯑꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯎꯔꯒ ꯃꯈꯥ ꯇꯥꯅ ꯑꯩꯈꯣই ꯃꯤꯑꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕꯁꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯁꯨꯝ ꯕ꯭ꯂꯦꯝ ꯇꯧꯒꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯁꯤꯟꯐꯝ ꯑꯁꯤ ꯊꯥꯗꯣꯛꯑꯁꯤꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯌꯧꯔꯛꯄ ꯀꯌꯥ ꯑꯃ ꯊꯦꯡꯅꯖꯩ. ngasi pangkiba wakan mi phampa aduga mari lainana gynecology department jenims Dr. Mutum Matalobi Chanuna phongdorakpada Dr. Sinna laimba matamda asi ana khudong theba tholapa matamda kadaida soikhi gadage khanduna wana hona zariba Dr. Nursing da maran thangsinba ake akhang piba namtuna sel lobata natana laingbada ayet pa pibage thabak tawbigano loinana thasage tangka anida yaripok yambemdagi nupi amang angang unabage thodokta lekhidaba asimak thamoi songna nuaite thodo asige matangda imong manunggi miyosingna Dr. Singna section ba wapadage thodok ase tholakpani haiduna Dr. Singna maran thangsinbage thawanga ase yaningde haina suphongdokhe. ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯁꯨꯞꯅꯇꯒꯤ ꯂꯥꯛ ꯑꯃꯒꯤ ꯃꯅꯨꯡꯗ 50 ꯈꯛꯇꯅꯤ ꯅꯨꯄꯤ 50 ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤ ꯍꯥꯏꯅ ꯄꯥꯅꯔꯤꯕꯁꯦ. ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯄꯁꯤꯡ ꯗꯣꯛꯇꯔꯒꯤ ꯃꯈꯨꯠꯇ ꯂꯩꯇꯕ ꯃꯌꯥꯝꯁꯤꯕꯨ ꯃꯔꯥꯜ ꯊꯪꯖꯤꯟꯕꯤꯗꯨꯅ ꯊꯧꯑꯣꯏꯗꯦ ꯍꯥꯏꯕꯒꯤ ꯆꯥꯔꯖꯇ ꯗꯣꯛꯇꯔ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡ ꯃꯌꯥꯝꯗ ꯃꯔꯥꯜ ꯊꯪꯖꯤꯟꯕꯤꯕ ꯇꯣꯛꯄꯤꯌꯨ ꯑꯃꯗꯤ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯊꯋꯥꯏ ꯌꯥꯎꯅ ꯑꯩꯈꯣꯏꯒꯤ ꯇꯧꯖꯔꯤꯕ ꯏꯊꯧꯁꯤꯗ ꯃꯇꯤꯛ ꯃꯄꯨꯡ ꯐꯥꯅ ꯊꯧꯗꯥꯡ ꯌꯥꯍꯟꯕ ꯉꯝꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯌꯦꯡ ꯂꯝꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤ. Nagalamaranda Dr. Amadi Nursing da ake akhang pirakpada natana Dr. Singbolana miyamda sandokliba thodok adu yaningda phongdokladuna tha asige tang taret amadi nipanda OPD amadi operation theater numit nini thabak leblagani hairi. Cluster 11 Federation CLF concept setting up Jiribam block haiba program ba ama Manipur's territorial livelihood mission the MSRLM department of RD and the PR government of Manipur Jiribam Nesanduna Jiribam district ke Kamranga Mamang Laikai the Leba community hall da pangthokre ngasi pangthokliba asige matangda MSRLM ke DMMU in charge Jiribam district ke manager PAODAM Lenona Haikibada ngasi pangthokiba thorambasi cluster level federation CLF formation taunaba concept seating pinabagi damakta village level federation VLFK office bearer OB 2x2 punna Jiribam block tagi BLF taranipan dagi office bearer kuntratarok amadi cadres community facilitator taranitoi yauna Jiribam block asige cluster level federation CLF ama semna napagi damakta amade cluster 11 federation CLF na pigadariba kanabasinge matangda khananainabagi pangthok sabani haina phongdokhe tharoma asida DMMU in charge Jiribam district manager Thongbam Lanont block mission manager Wahengbam Premchan BMMU Jiribam and Borobekragi district account assistant Jiribam Wangkemp Pramojit Makwishing Asina Serviaki.
Transgender activist amadi lamyanba irabot memorial integrated trust limit ke president su oiriba malem thongamna manipurda amuhanna tangdu laidaba amapura u haina chara henbage khongjang ngasiga thana numitara homdoi sukre ngasi su kangla nongso sana thongda chara henbage khongjang jangchingkre malem thongamna mahake khongjanga asi hauki batha February ge tangkuni thoida New Delhi de ge horakibani masigi matung imphal ge tonga tonga ma mafam singda chathakibani police na mahapo fatana kota puthoklaraba belda thadoraklaba matung ngarang dege amok mahake khongjangka adu singzamaida chathaki maduda police na mahapo laukatana Jennings hospital da pukhakibani ngasi kangla mangda chathakiba aduda Santa Khurai yauna transgender activist na su sawgalatuna sarugi akhe khongjang asigi matangda malem thongamna pawmi singda hai haukiba chahi gi megi tang ahom degi chatharak level landa sana maram boidaga lamdam masida oiriba tangdu leita daba phibam ase lengangna lokhopam thokpa thabak thoram sing paikhatuna athopoda santi hanjalalu oiriba phibam asina lamdam pa asigi tungi yumbi oirakadariba nahasengka amadi miyambo hingbagi lambida awaba ama kamthengna mayuna halle maram asina lengangna lamdam asida amuhana santi hanjal handri babu phawpa mahke khongjang aduma sangkhin sing khigane phangdoke halam ya be rabo ne mole ti trust ke men ko president thogi zabani akoi lamdam asida tang le ta da ba phiro ma da ya ba asida akoi tu ni ke ya di da mangda khami de na state government ke side ke lamdam asida tang le ta ba lamdam amo ya na ba na ba government ke sam sa ba thodang do bi ba haidina ai hang na February de 22 da na sim hawa zara he ke ko gen sila na mani pura peace ko na ba gida mangda ai hang akan ba khon san sin de na sim hawa zara se malem thongamna charai henbage khongjang sangsilapa numit tarang doini phazalakpa mahake haksangi phibam soksilapna maram oiraka pamdaba thodok thoktana ba city police na mahapul lokhatna Jennings hospital da pokhi Status de tole ba tangdu laita daba phibam asi mahosage punsida halatriba phawba Manipur ge oina Lok Sabha ge election asi yeithopio haida coordination committee for crisis resolution Manipur na election commission of India da memorandum present na taksan kre hidamasaga mari lena na ngasi irabota babam da coordination committee for crisis resolution Manipur na sintuna pangthokpa pawmi singa unaba amada committee ki convener o Sumati Balana state asset tholeba kangloki iranga asage marakta Manipurda Lok Sabha ki election pangthopa haibasi hena irang thopa amade voter kiage asengba right phangbangam loi maramasina irang asage chapsaba wadishil ama laglaba matungda state asage state anige Lok Sabha election da ase pangthongna ba lengang nasu mari lena basingda pressure PPU Loinana committee ke maike dage su election commission of India ge chief election commissioner da memorandum amapi sankre haiba memorandum pa aduge copy adusu CEO Manipur da sufficient kre loinana memorandum aduda election asi irang matungda pangthopage matangda Chorchampur Technopal amade kangpopi da botan masing khanghen helak liba asisu mieng sangpi haina makadana taksangki haike Thadabagi hak sisu adum mangagani khoi relief camp da bot thadan gani ka haibaside khoi gi phagi pharang som tasalakpa miyam gi punsi je kaisum amalaitana khalakpa adagi hingbagi hak se lairakta aduga khoi gi fundamental rights singsi khoi mange khoi da pidre Manipur na India na Manipur da lairiba khoi mapung oina maitai singsida Manipur da lairiba praja singsida khoi na phangjaga da rights singje mapung oina pidre aduna di khoi Hauzik Manipur sida election tawigino Thasige hokiba tank marige ayoke pong ni pamakhairom tabada imange chanaba pochai khara laidone haiduna yumdagi thokibadagi hanjalaktraba Bisnupur district ke Ningthawkong Santipur 1 number 2 dage okram khomai apopalai kidraba ibobibu chapsaba mari makong khangnaba Miyangi kanan nainaba mipampa ama Ningthawkong protection committee na sintuna Ningthawkong kaithelda ngase pangthokre
Mipam Maduda Saruya Kibi Ning Tokong Protection Committee Women to Wing President RK Tombi Sanana Pondorokpada Okrong Komai Thiba Pangdana Ladyba Asigum Myokiasu Thiba Kangdana Ladyba Ase Ning Tokonga Amadi Ade Mapam Singdasu Yamna Toina Togli Lotak Project Lambida Chakiba Myoishin Kuki Narco Terrorist Singna Angang Ahal Nupi Angang Kaktana Amata Lemna Thade Tamtina Hekta Hatle Komaina Lamdan Lomda Chalam Lagadi Kudong Tiban Nanlangadra Kale Maramba Aduna Tiba Kangana Ladeba Komai Putonaba Honabada Lengana Amadi Miamna Madeng Pangvio Manipur Lengana so akan by accent Lokapituna Atubada Tiba Ngamnanaba Honabio Haike Jadi sarkana akan bekesan lokatana mat oti bugumul thabasi sakar auda batara jadi ikam khangau dana aduma mayam ma kawai na pota wo suka kawai ma ko mayam la sumarata mahaksu ama ko tidra wodana woyodana ba ma da ma ko sidira da mata matam sana ikuna lausi haidana sarkar da kan da sindaga sarkar amati parja su kusam naraga ko mai ko siya dukan mangamra jinsi habi da makta famjaba mi famni Tatara Suraklaba Toglebe Irang Asida, Yungi later Lightbo, Punaba Honagadra, Hingol Sambal, Koinanabo Honagadra, Tabuksuba Chananabo Honagadra, Isa issue Senanabo Honagadra, Maira Sangdabo, Yadik Naba Honagadra, Mayam Ase, Ngamnaba Honarakpada, Tabuksuza Nomzaraga, Hingliba, Maira Pabike, Yum Punaba Honabada, Awabake, Mayunare, Maramaduna Tuba Matamda, Hanagumna, Inga Chigna, Panba Manipura Ama, Wainaba, Lengal Simpio Haina Nambol Kendragi, Manungda Leiba, Kongkam Mamang Laikai, Maira Pabisina, MSTV Newsga, Unabada Pondoragle. Masagi sahi humdramanga surabi kongkam mamang laikai tike Maira Paibi Tangsamba Sanoina Pondorakpada Mahak Maira Paibi Ama Oina Chahi Humbudramanga Surabasu Maira Sangda Toklaga Ahing Legli Lanchakibe Isa Sangali Tabusura Nomlaga Hingzaba Lamnina Hingol Samband Koiba Pi Saraka Imung Buba Oibana Yamna Awaba Mayone Maira Sangda Numidang Pungnipa Makai dake Toklaga Nonganba Pung Mari Makaida Yimda Hanjanari Bane Pali Kaidong Naraga Maira Sangda Leknai Mahaki Jahi Matang Asida Tumba Jaba Kaibana Ana Eksu Yamna Tengnadabanati Haiki Hanugumna Hanjal Hanaba Lenga Mafamda Tanjari Chudabayati Chudragadi Zade Hujiti Port Yonadri Pandri Haba Aduna pala aga imungi isa isupi laik tambagi kadobogi punamakse mena gadori bani aduna adu suhodragadi akoi gidi hingbada khara wana thoe haba Nambol Kongkamp Mamang Laikai dege Masamaga Fisalonsa Taduna Hinglibi Jahi Yankai Sudabi Naurem Sunolata Kobi Maira Paibi Amana Pondorakpada Lana se Horakpadagi Nambol Maikaigi Nambol Maibam dege Angang Ama Laikidre Adudake Maira Paibi Mayam Tokpa Ngakpa Horake Kongkam Maka Laikai dege Anganga Amasu Aso Pananki Maira Paibi Mayamna Turbung Pagakjau Ikaida Irang Tokpadaso Maira Paibi Singna Ngake Maira Paibi Singna Yamna Wake Maramaduna Lengangna Achamba Wayal Bubidaktuna Lan Solution Biro Kul Ngakpa Chatpa Isa Singh Haluk Triba Pawa Hingyareki Maira Sangdasu Toktaba Yadabrinna Toi Aduga Pisu Ehing Tumnaba Makai Sai Lansi Letring Idadi Numet Mangani Pawagi Manunda P Amakalka Imong Puzarami Aduga Irang Ase Lakpadagide P Amana Tha Amachangna Sare Yumda Pura Hore Yumpobangam Laktre Yumda Paisa Nungsaki Ohoba Lebanina Imong Manung Kanaba Pawa Yaure Adubo Lebaki Irangna Irang ni Kalaga Puning Patanay Hauzik P Rani Manaw Sari Adubo Saba Loishin Bangamdana Lady Haina MSTV the Bogdan Laki Mayangi Mayonga na Makok Tona by Dum Sase Ade Halapamatam da a Tumba Saba Kangana Dum Pisase Ade a Sangmamatam da Sanjala Adu Hana Lands late tonight the D Nimit Mangani Taruni the P Makakseraga Yumpuzarami
ꯑꯗꯨꯒ ꯁꯤꯒꯤ ꯏꯔꯥꯡꯁꯦ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯐꯤ ꯑꯃꯅ ꯊꯥ ꯑꯃ ꯆꯪꯅ ꯁꯥꯔꯦ ꯑꯗꯨꯅ ꯑꯩ ꯌꯨꯝꯗꯗꯤ ꯄꯨꯔꯥ ꯑꯍꯣꯕ ꯍꯥꯏꯕꯕꯨ ꯄꯨꯔꯥ ꯍꯣꯔꯦ ꯑꯗꯨ ꯍꯣꯗꯅꯕ ꯑꯩ ꯃꯔꯛꯇ ꯃꯦꯟꯕꯁꯤꯅꯗꯤ ꯉꯝꯃꯛꯇꯕꯅꯤꯅ ꯌꯨꯝꯒꯤ ꯑꯋꯥꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝꯅ ꯂꯩꯔꯦ Manipur ke sangnaraba communist ke luchingba amasu oiramba comrade Faroizam Parijat laikhidabike mapan soba ningsing kumon ge thorongasi Lamlai da Labour Irabot Memorial Hall da Faroizam Parijat Memorial Trust amade Lamlai Local Council CPI ga khusam ladana pangthokre tharamadu da CPI ge Control Commission Chairman Comrade Ali Iboyama CPI ge National Control Commission ke Comrade Dr. M Nara CPI Manipur State Council Secretary Comrade L Sotin Kumar amade lubasigi maru eba thomi kya susaru yakhe Tharamaduga Marilenana CPI Manipur State Council ge Hanagi Secretary Lystrom Sotin Kumar na Pongdorokpada Laikhidraba Parizar ke Mapalak Suba Ningsing Kumont Asi Laikhidraba Asina Masana Linkapiramba Irabo Memorial Hall Asida Pangthosabani Mahangna Hinglingai Matamdagi Hauduna Manipur ge Puari gi loraba tangka kyada amadi Manipur ge apunpage saktam kannaba honabada lamthengna keba comrade hezam irabaki luchang makhada lamlai maike ge miamna asoba thodang kya lauki loinana comrade Faroizam Parijat Communist Party of India CPI ge luchingba mioi ama oirampatanatana Manipur ge puarida ahongba ama purangnaba honabada asoba thodang kya laukiba kawba ngamlorete ba misaka mani Manipur bu state water pangnaba honaba amadi Maitai lon bu Nepal suba thakta pukatuna honakiba amadi Kanglada leramba Assam rifle lopnaba honabada chokathodang kya lokiba misak amasuni haiki Memorial Park se masida maruoina ecological campaign ki damakta adumba iraba social science study center ama lingna bagi wakal mahakam kana thanami madupuna mose bagi party communist party na koidana mako masida adumba iraba social science study center do lingna bagi koi thonagai Haukiba January ge tang kontrada kadang banda kuke militant singna apam makhange khusakulai seasonaduna maite khunda landarakpada kunngapa mioi ani lekhidaba amadi amabuna makhong yet nongmai maruna pambadege hojig soktuna leidiba iring bol machahandage Wangzam Bikas Sehikonda Apopa Wangzam Mahisho Rimso Hospital da Langloraba Matung Makatana Lainaba Cell Leitabadegi Awawa Pibampa Amada Leramba Adu Karadanko Oirabasu Matenka Oinanabake Pandamda Social Worker Nungtombam Rajendro Elias Boyna Selgi Mateng Pankre Haukiba February ge tang kulumdoi ge ahing nongyaida lampelda leba United Committee Manipur UCM ge office mai thabada zungi tarani panda laikhidraba athoba singi photo amadi maru eba document kya maina tumna thadokiba thodok adu kanana kari maram ge thadok libano atuba matamda sengdopiyo haina June 18 ge thodok da laikhidraba Lightonzam Rajkumar ge loinabi Lightonzam Falconina phongdokre Wafuma Singasi Kekropata Labor Zone 18 Gate Thaudokta Iram Dampe Ireba Kidamakta Tawaina Pontapi Kraba Atawba Singh Kubamda Imang Manungi Mio Shingna Laktuna Leishu Katpagi Taranga Marilena Pondokibane Falconina Makataraduna Hai Haukiba Kumsali Singandi Amada Manipura Thokiba Thaudoka Aduna Tawaina Pontapi Kraba Atawba Singhi Poto Amadi Makoigi Maru Iba document kya maina tumna Chakhiba asina makoigine haibada amuk hana phanglaroi da ba pochai kya ama yaukre imung manungi mioi singna wakal nungaitaba matamda mafam adu da laktuna awaba potha pham oijarambani kanana kari marangi damakta mafamba adu mai tharibano khangan biyo laikhidraba mioi sing adu isage imung manungi mio eramlabadi nasage thamoida kari phauramgadage haiba wahangso hangke Omaga mai loi thagre yengu tam lo ko sanu da samu da akoi hanga ati ba kham da su wa ra kan da ko tha da ba kam ram khame adai da akoi na sangu ma tam da omaga han mai jakre ha ba da thumoi so na ngai da na sang yengu da loi na go de kai kai me lo e ham do ga laptop da da
तौरीबा मेमोरी मैम मेमोरी से मैम जो अमत थिखंदे लोई मांगरे अदो थमोय सोंगना कोई सी याम नुंगाइदे कनाना करी दमकता तौरीबनो हाबिदो सेंगोकिरो Ministry of Culture, Government of India के Cultural Function and Production Grant Scheme CFPGS के मतेंगा लोइनाना श्री पतिता पवना नैत्य मंत्री कैसाम तोंग होदम लैरकना पुथोकपा उदुखोलदा युमफुम ओइरका था अनि चुपना सत्रपा वर्कशॉप काम प्रोडक्शन लोइसिनबगे थरम पांगथोखरे मंदिर असिगे मानदोपता पांगथोकिबा थरम अदुदा स्टैंडर्ड जॉन एंड कल्चरल सेंटर कोलकाता के बोर्ड ऑफ गवर्नर के मेंबर बुद्ध सिंह थामना चीफ गेस्ट श्री पतिता पवना के प्रेसिडेंट अदिपम सनायम असरमन प्रेसिडेंट थिएटर डायरेक्टर एल ब्रजमोहन अमदे एमडीयू के जूनियर बोर्ड मेंबर उनबा मैतेना गेस्ट ऑफ ऑनर सिंह ओइना सरुयाखी थरम अदुदा चीफ गेस्ट के वरोन थमलदुना बुद्ध सिंह थमना हाइखेबदा मौसादगे लेरकलबा ट्रेडिशनल थिएटर फॉर्म सिंह असि अखुइगे सेंगलबा नाट के मफोंदो ngakतने अखुइगे लेरकलबा नाट सनबेगे मफोंदोक सिंह असिदा ट्रेडिशन आइडेंटिटी लेबांगनिंगबगे वाखल सुना यावजरिबने अदुना आर्टिस्ट अमगे पुंसिदा खुनाइदा पीबा खुदोल असिदी मपान नाइदे हाइबदा हाइमम थोकलोय अदुबो आर्टिस्ट सिंह द पीबा तेंगबांका अमसुंग सक खंगपीबा असिदी यामना हंथबा थाकता लैदे तसंगना स्पोर्ट्स ता पीरिबा तेंगबांगा येंगनबदा यामना खेनै स्पोर्ट्स सो लमदम सिबो सक्ताकले अदुबो आर्टिस्ट सिंगना लमदम सिबो सक्ताकपदि मसागे मोंफम यौद्रिबा फावा खुदोल तौरम ngakतने अनिमग बैलेंस तौना थम्बिनिंगबगे व अपेम्बा अपाम्बा फोंदोखे कुलाई पाइबा खरना प्राइवेट रिहैब सेंटर खरगा मानरगा ड्रग सीजनबा मियोय क्या नमफुदा फादुना सेंटर सिंगदा थमले हाइना मणिपुर यूजर कलेक्टिव के को चेयरपर्सन के एसआईएस बसंत कुमारना हंदकता मीडिया दा फोंदोकेबा वाफंबा अदुदा मी फारिबा रिहैब सेंटर अदुगे ममिंग पलक्तदुना सेंटर खुदिमक्ता लाना उहले मरमसना मणिपुर यूजर कलेक्टिव ना अथुबा मतमदा हाइरिबा मी फारिबा सेंटर सिंह अदुगे ममिंग मियामदा खंगंगदबने हाइदुना Unit of Treatment and Rehabilitation of User for Social Transformation U-Trust के Publicity Secretary H. Kishore Sana खंगलगले हिरामसिग मरी लेनना ngasi Manipur Press Club की थांगजिंग को हॉल पांगथोकपा पौमिसिंगा उनाबा अमदा किशोर शाना मखातारादुना मणिपुर यूजर कलेक्टिव ना ड्रग यूजर ऑर्गेनाइजेशन खरग लोइनना पांगथोकपा पौमिसिंगा उनाबा अदुदा मखोइना चपसाबा सेंटर के ममेंग पंदबा अदुना चीफ मिनिस्टर के मेंग मखादा सोशल वेलफेयर डिपार्टमेंट के मखादा कांगुन चुमना थबक तौरिबा सेंटर सिंगबलाना उहल्ले मरु आइना यू ट्रस्ट के मखादा लेरिबा प्राइवेट रिहैब सेंटर हुंबोद्रा रोंबा असिना हौकिबा मतब क्या के ममांग के रिहैब सेंटर सिंगे गाइडलाइन सेमन बाय यावना थमोय सेंगना थबक तोबा अदो अरेंबदा ताहले लोइनाना मणिपुर यूजर कलेक्टिव ना यू ट्रस्ट ना कोविड-19 गे वनरबा मतंपा अमगे कांगलोके इरांग असिगे मनुंगदा यावना तोकिबा थबक क्या अदुबो करिशु खंगदबगे मौंगदा थबक तोरपा असि मखाताना तोबिगनो मरमसिना अदुबा मतमदा मी फारगा थमलेबा सेंटर सिंगे ममिंग अदो मणिपुर यूजर कलेक्टिव ना मियमदा खंगलो लोइनाना मखाताना यू ट्रस्ट ना मणिपुर यूजर कलेक्टिव के थबक थरम सिंगदा मतेंग पांगलरोय अमति यू ट्रस्ट के मखादा लेरिबा प्राइवेट रिहैब सेंटर सिंगदा ड्रग एचआईवी वायरल हेपेटाइटिस यावना अतै हिरम सिंगे अवेयरनेस टेस्टिंग अमदे हेल्थ कैंप यावना थबक तौबदसु यू ट्रस्ट अमदे लेंगा के अयाबे यावदना पांगथोकपदसु अथिंग मथम लगने हाइखे रिहेब तौबसे राय पुना के गाइडलाइन बगी मखादा जति सोशल वेलफेयर के मखादा कोइना रेजिस्टर तौर कांदा मोइना इंस्पेक्शन ला कांदा दुगी मार्किंग सिस्टम दुगी मतुनिना सर्टिफिकेट पार कांदा तौबा रिहेब सेंटर हमें रन तौर होम्स हानगी गाइडलाइन में यावदो फोटो नत्रे
Midegi luhongphamda thabal songsinba amadi maring marangba thabak amata makatana tawbikadong haina Southeast Asia Cultural Organization SICO-gi maiketagi phongdorakli. SICO-gi Secretary General na thorakpa Cherolamana hai midegi luhongba haibasi yamna wahanthok laikhraba punsilai punsemna bathoram amane aduna luhongpham khudingda param chumna sengna pangthokpham thoi. Midegi luhongphamda minnapa yengningdaba Kudaki oiba matel langbagi itaki irang tawbagi mathong maram khangdaba thabak thorampa amata bakatana tawba yaroi midegi luhongbagi thorambo phagi pharang dawna miyam mangda lana onaba honarakpasi midai khunai oinadi yamna laibak thibane makoi singasi midai miyamgi yengnabani haina lawgani Azuguma thawong midegi luhongphomna singba yumgi atai thogdok wathok singi irat laishongi chanarongi tofam Mapamda maring marangba ehenba mitnaba tawraklabadi matam maduda midegi damakda lairiba sikona lebak miyam galoinana akanba miyang changlaro hainingai leite haina su sikogi cheron singda phongdorakle Chaliba tha sigi tang mapanda India pumbada pangthokadariba National Loka Adalat Manipurda so pangthoknaba sem saba loire numit asida loishindana leiriba case ki nakal anigi miyuishingna sarugya bio haina Manipur State Legal Services Authority ge member secretary Alex Maibana pangdorakle Mangna hai haidiba numit asida state asigi district court singda so National Loka Adalat ase pangthokani miyam ge court haina su khalneriba Loka Adalat Numit asida loishindana leiriba casing shelting dana loishin bagi kudong saba pangangadi masida loishindana leiriba casing ge petitioner amade respondent singna araiba maunda warishin purangna bagi tansalawi phongdoke ai Manipur State Legal Services Authority gi maikai degi party mayamda aduga praja mayamda aina appeal tawjari 9 March Second Saturday 2024 sida nakoigi case settle tawnaba lok adalat sida mayam lengsin diro o haina appeal tawjari Prime Minister Narendra Modi na India ke ahanba underwater metro ngase Kolkata da hangdokre mahang masamaso underwater metro aduda mairo shingaloina na tongke Prime Minister Modi na Esplanade metro station da thunglabada yamlaba miyamna Modi amadi Jai Sri Ram haiba khulaw lauduna mahaputaram na okay lupa koti lising taramanga chamri sangkadaba multiple connectivity project singisu Prime Minister Modi na ureb uyungtamke Kolkata Metro ge Howrah Medant Esplanade section ta asi India ge ahanba underwater transportation ta dene Howrah Metro Station ge aruba asi meter kuntra oiduna deepest metro station in India so oidi Howrah Medant Esplanade singi asang bana kilometer mari 10 nipani masi lupakoti lising mari chamapanda humpuma changna sabani is west metro corridor ge Asangba kilometer tarataru 10 meter ke manungda kilometer tara 10 nipande underground da leibani haide Lambi asida station tarani toilei turenda makada chakadaba metro chamanga kun sangba lambi asi sapada second nipamanga changani haide Prime Minister Modi na New Garia Airport line gi Kavi Subhas Mehta Mukhopadhyay section amadi Joka Esplanade line gi Taratala Major Hut section su ngasi hangdoke Kolkata Metro asi lebaka asigi kwaitiki ledaba metro network ne Lebaka sigi lomi lop kya na yum sagai sanamito Delhi da laktuna makoigi demand sangi damakta protest tauranaba hana lauthoki badagi Uttar Pradesh Madhya Pradesh amasung Rajasthan ki lomi kya train amasung bus tongduna Delhi tamna langna ke hairi Kisan Mazdur Mocha KMM amasung Samyukta Kisan Morcha SKM amadi makoigi makhada leba lomi lokya na March ki tang tarukta Delhi khongsa chananaba numit humni ge mamang da lauthokibani Lomi singna makoigi demand tawratuna February ge tang taro humdoi dege Delhi chalo haiba khongsang ka hokibani makoigi santi oina changsinba khongsang bu namthaba haibase makoigi kholawo namthaduna makoigi hakbu matpane haina lauthoki
Delhi Police na kan na thinglabasu sambo border amasung makoi ki state singda khongjangdi changsangani hainal ongi singna wasake haire Uttar Pradesh ke Firozabad ge lakpa Sarban Singh Yadav ko walomi amana haikibada mahakal loina na protester kya train tongduna Delhi ke Jantar Mantar da thunglake Amaromda lomi protester singbo Delhi da sanglapa thingna na ba Delhi Police na Tikri Singhu amasung Gazipur border da security ge akanba checkching tharang lakhuli haide Hauzik sanabage pauda ngasinung tin to all Ziribam Sport Association Ziribam AZS in Sinduna Ziribam Higher Secondary School ge playground da tim taramanga servia duna the first district level 5 age side mini boys under 13 football tournament 2023-24 AZS ge President M Brazakanta Singh Haudokre Ngazige opening match asida SCB Chingdong Laikaiga EYC Chandrapurga Sanakibada EYC Chandrapurna CKC B Chingdong Laikai Bogol Ohum Sinoda Maitiba PK Anisuba Mesta Black Babu Paraga Yawon Club Champanagarga Sanakibada Yawon Club Champanagarna Lek Babu Parabo Gol Ohum Sinoda Maitiba PK Hayang First Master CKCA Ga Oriental Club A Anishaba Mastana YWA Ga Ananda Moyi Club Aduga Suba Matstana Leka Babu Paraga Sunrise Club Kadalaka Sanagani How's the Garubamaru Pao Amon Episode Counter insurgency Tenganaba Night Protected Vehicle Turret Ngasi Chief Minister and Biren announced the Ukraine. Manipur gi KVK State Agriculture Amadi Allied Department Singi Oiba Interface Meeting Bangthokre. Dr. Amadi Nursing da Ake Akang Pira Papu Yaning the Bapundutana Wakami Pamsatakre. Loinana, Prime Minister Narendra Modi na India ge Ahanba underwater metro ngasi handokre. Image PAODAM ngasi gede matang ngasi daloi cere miyeng tabiri bersengba amuka nakrum sari.